ngasi numida waram phongkiba tuan Manipuri siphongsing amasum thokiba thawdo wathoksingdagi maruoiba I pausing khonga saraga Manipur top channel gi maiketigi myamna thamjagi ahanbada film star Kaiku Rajkumar yauna miyoi nifuga mathoi BJP di yaukre BJP ni nifu karaktuna BJP khaki oiba yamna unity leiba stable oiba lenga amalakani chief minister film star Kaiku Rajkumar Elis Somendro yauna thamaibangi masak naiba miyoi nifuga mathoi ngasi BJP di yaukibaga loinana thambal sanglen da BJP Manipur Pradesh na makhoi butaram okre Opogi thawra madura sarug yaraduna chief minister en birena hai kendra humpugi manungda kendra amani natana kendra punama puksel khoijal tinana lairi kendra amani de thoki badu wakhal tana hodabagini lakadaba mikalasida BJP na soidana mai pakani aikhoi gi target ti BJP khakki oiba sitni fu phangmani tampakti kunthra rom karakani amadi singda sitara rom karakani mikalasida BJP na punna nifu karaktuna BJP khaki oiba yamna unity leiba stable oiba lenga amalakani BJP leiba ki amadi state kini awana lairaba mayambu manaba thakta pukatuna thamnabagi amata ngairaba political party di BJP ni aduna hauki besai manga asida BJP na tawba thabak thorom kya asida pamnatuna kendra amada intending candidate manga tara sangthoraktuna ticket piu haribasi afaba pot ama pamnarakpagi mamini Lebok phabadi intending candidate ayamba set tawkre ngarang makpa soyi oina intending oiramba Dinesh Chandrana ticket fangraba kebada saukat pa yanakre amasum nawriya pakhang lakpi oina su ticket fangraba as KB da intending candidate oiramba o melasna na saukat kani sohakre oripoki oina su bot lab kani tawramba TS Bijoy BJP ki ticket fangbada saukat pa yakre Atai kendra singsu BJP ki ticket fanghodaba intending candidate singda sagot pada yana balaire nongmani ni sida miyamda khangangani hainasu pawusna makhatana phungdorakli atopa pawmana UPSC ki notification da mitai mayekna exam thaba yabagi option yoraktaba laibak thibani athubada yahangadabani milal thasigi sachat ani ki Union Public Service Commission UPSC gi notification da mitai mayekna exam thabi yabagi option yaroktaba si lamdamasi gi mairoi singi damak amasum tunglamsat ki lebak thibani haina milalna thamoi sokna nongnang ba phawi amasum milalna taraina lawdabaga loinana atuba matamna mari lenaba Manipur lenga na hairibi exam si thaba nangnaba atuba matamda sinbiu haina mitai irol yek Loina silon apun malup milal kanglai paki General Secretary Hoirem loi khomba mitaina thadorokpa sirora manasu makhatana phongdorakli atopa pawmana EC February 3 Manipur lakhadori Election Commission tha sigi 3 Manipur laktuna mikhal gi sem sari besing yengsinbaga loinana Chief Secretary Director General of Police Chief Electoral Officer State Police Nodal Officer DG Assam Rifles sakhanglaba National State Political Party sing District Election Officer sing SP sing amadi Enforcement Agency singa loinana mifam su pangthokani haina Chief Electoral Officer CEO Manipur Rajesh Agawal na phongdokre ngasi lampel pata leiba CEO gi office ta pangthokpa pawgi mifam amada mahakna makhatana hai candidate sina general election asigi incurring expenditure singi tonganba bank account sing hangadabani hairi hai kemasum returning officer khudimangna ahanba tangaki election notification sing tha sigi sachet amada thokraba matung ani suba tangaki notification sing tha sigi sachet marida fonglagani COVID ki oriba piba masi yengduna candidate ka loina gadaba miyoi ani ni amadi seasonaba yaba gari masingsu ani oigani hanisu pawsna phongdorakli atopa pawmana chief minister na Rahul Gandhi ki pakhom pirakli migi yumna sangbra khungup lauktholaga sangbasi Manipur gi ngalingai gi sanaduna laklaba fajakraba sanabini en biren Manipur gi MLA kangbu amana Amit Shah gi mayumna sangba matamna khungup laukthokhalli haina Rahul Gandhi na Lok Sabha ra thamkibu wafam adugi pakhom piraduna Manipur gi chief minister en berena haikibada migi yum amada sangba matamna khungup laukthokpa asi Manipur gi yamna fajakraba ariba matamdagi lairaklaba sanabi amani ngarang Lok Sabha ra piba Rahul Gandhi gi speech ta Home Minister Amit Shah amadi BJP gi sarkar sina leiba asida ningthau panba leiba amaga chap manhale tawning bada tawre haina sakhi hiramasi gi mari leinana haikibada Rahul Gandhi na haikibada Amit Shah gi mayumda mak unaba lakriba Manipur gi MLA kangbu amabu khungup lakthokhali aduga Amit Shah masapmangna sendal tongduna lairam khi haina
maral sikhi hairibu wafam asigi matang Manipur gi CMN Berena Twitter thadurakiba post ama Rahul Gandhi bu hunduna saikiba ga loinana Berena haikibada khungup lauktholaga yum amada sangba haibisi Manipur gi sanabini masibu ikaiba pibani haina lana sandoknaba honabasi lebak thibani asiguma miyambu lana lamjingba yabu wafam singa si phongdoktringaida Manipur gi sanabi gi maramda hana khangbiyo wafam asi phongdokladuna si Minister Berena Rahul Gandhi ki speech matik adusu Twitter share toki haina pawsna su phongdorakli loisilak poina topa paw mana JDU gi Mireb Arun Kumar gi firal singkhatpagi thorom pangtokre miyamna drug lalonba huranba mahik chenba miyoi the board pirubadigi Manipur mangbani Manipur moigi mapa mapuna thamlamba lamnate aikhoigini Brinda lakaduriba mikhal asida JDU gi ticket wangkhai kendra JDU gi ticket mikhal thengnagaduriba thangjam Arun Kumar gi firal singkhatpagi thoram ngasi singmairong da pangthokre wangkhai kendra gi Mireb Arun Kumar na hai angamba thakta miyam gi thabak torakani lambi thongda infrastructure da development education sector da thabak phangdabagi lamda amadi health sex yauna tuan ba issue singdam yeng sangdun angamba thakta thabak tawgan haki thauram masida school AC gi JDU gi Mireb thaunawjum Brinda na hai hana lairiba Manipur miyamna pamdri miyamna awonba Manipur ama pame Manipur sokhatpa ing tapalamda ama pame masi uhensi hairabadi afaba mikhalda thagatpa mathoktai JDU hairiba party asigi wakhalonda miyamgi khanba party ni party asina nupi de sada yankai reservation pi lenga ki thabak khudingmakta sada kuntra ga manga nupi de reservation pi ba yauna nupi de khudong saba sing pi ba party ni aikoi na ngasi khangadoriba mihut asi kanano haina hangladuna aina pot namliba misa aduda aigi imung munungi yauna mawona thawai hakjang punamuk sinakhrabani aduna adugumba mihut singadu drug lalonba saba huranba kangmuru sinnarabadi aiga haksang amasung isaisu imung adu kari oirakani haiba miyamna khanbiro asigumba mahik chenba hu sielaba kayada aikoina bot pirubadi ngasidi nomagi Manipur asi luptharakpani sunasu haiki mangna hai Manipur drug mayai kaba chinjakna langoi sele Manipur gi State Assembly da leiba sanglakadoriba hanadagi leiraba miyoi singa si drug lalonba da yawba drug ki case sienaba drug lalonba mi kya yawre lebak sengbudaba isa kangadaba mi singaduna drug lalonba sing oina thajilabadi State Assembly dagi drug oina langthorakpa si soidrabani masina isa halaga makhoi gi masa matugi maral tanaba oina lai adugumbasi boti aikoi mayam sangna thadaduna kakibani sakti seldi matu masa amadi masa khaki oi aikoi gidi saruk yaude makhoi gi mari mata imung manungi oikhi maramasina siguma thawong singa si sathariba sinadi Manipur si aikoi khaktagi ra haibasini Manipur aikoi gini kaidawbagi drug lalolaga haurakpa huralaga haurakpa sakti supai paisilaga miyamgi bot khomlaga oikibasi makhoi kharakira Manipur si makhoi gi mapa mapuna thamlamba lalla haina sangki leba ama tumhangi hairabadi na sing intubani na intuba ngamba misa aduna sakti pai aduna na sing drug preserve gi lalong haurakpani natragana na sema ngambaduna su sakti pai aduna angang sing hatolaga lebak sem ge haiba mi duda board pari pirabadi isa hatoki haibani asigumba misa asida leba asi sinathokiba sakti sinakiba tarabadi isa siba tabani haina magna makhatana su phungdokhi singlon mapan ngakliba Manipur gi singlon mapalasi popi pambina langoi senkhre masi thabra seasonary be chemical mayam duda thab chinjak sing aduna sing tamda lairiba drug sadaba miyoi singsu drug loina pijare aikhoi su drug pijare haujik nisa sadaba miyoi kya so cancer na nariba si kari gino hain hangladuna ngasi gi lenga asi drug pusilaga miyam hatnaba honaba lenga ni sohaiki nakala maromda mihut singasina makhoi gi sendong saba yaba yaraba matung kendra gi miyoi thabak hapi gi haidun lupa lak lakragani madusu yuming khol yolaga selfie ribani maduda worker amadi maki miyamna di aigidamak khara tawbire haidun harauri miyamgi lanthum inkhol yolaga selfie raga thabak phangjabadubu karigi mihut aduna tawbi haigaduribano haina so hangki aduga hauzik oinadi miyam pauk simatang sai lusinjarage amasum pathokjagi brisfoi lankiba kya yaurs miyam ngakpi gani matam ge bamaru bi pauk singsu miyam dele palaitna update pijara khen su channel sigi mekeli gi thamjari and thank you